Manipur gi oina angang lakh mapan lising kun mangarom deworming tablet asi pijanabagi pandam thamli haina National Health Mission gi State Mission Director Dr. Somorjit Ningombamna phongdokre ngasi Imphal West ki manung channa leiba Malom Mega High School da Child Health Division National Health Mission amadi Directorate of Health Services Manipur ka kusamnaduna state ki thakta pangthokkiba National Deworming Day thauramga mari lenana wafam asi Dr. Somorjit Ningombamna Fongdokibani Dr. Somorjit Ningombamna makha taraduna United Nations gi matungina deworming tablet asi angang singda chahi amagi manungda anirak pijagadabani Manipur gi oina angang lakh mapan lising kun mangarom deworming tablet asi pijanabagi pandam thamli tablet asi charaba matung tin adu khong hamba da yaroklabadi makha tana doctor gatana duna yengthokpa mathau tai deworming tablet asi chabana angangi puknung da leiba tin di sibangami adubu marum di sihanba ngamde deworming tablet pizza duna angang singuna de yektana masa mau fana thamsi angang singna toina puknaba kok ngauduna school chatning de hairabadi madu tin leibagi maramama oiba yai deworming gi hidaga si angang singda pizza duna leina kayadagi ngakthokpa ngamgani haiki One tablet see all over the world pizza and masigi sit tawira matungda amuk after 6 months tawba tawudabu angang ama mahiksi yaugna tarabadi please consult your nearest doctor anapa health center da chalaga ai nahan deworming chabada mahiksi tarai hena hairabadi akoi concerned doctor duna nangi makha treatment karigumba tariba mahitu di sigre marum yawram madi dum marum duna mu mapi walaga mu hoida worm infestation leiba yai national deworming campaign di single dose di tawudabu noina mahitu tholakpa taradi second dose chaba ke sukai di tu kano da ngasai gi mai loina ma kano tong na ai masi haijage